COVID laina dagi ngakthoknaba thamliba total curfew asi afaba khongthang oirabasu nongmagi suraga chariba miyoi singdadi chauna chaitheng piri Kangpokpi district ki Trilang Tuzang Waichong amasung Selsi village da mudslide thokpadagi kunja sing chauna awaba mayoknare lam hectare kuntrarong gi changda nansinkre JNB school singe entrance test pangthoknaba education department na thorang tawriba asi COVID laina hena sandokhanaba thorang ni haina desam na maral sirakli Amasung India da COVID ki anoba positive case listing kuntragi mathakta hengalakre laina asidagi miyoi chamri ga kuni thoi lekhide fagalakpagi changcha da marfu 38.9 oikhi Mayam bukurum jari adom nengbiribas impact news ni ai Sonalee Maibam na hojik pungja si fawbagi maroiba paw sing miyam da pizari ngasi hayeng loigani khangdriba Manipur lainga ki total curfew asi yamna faba khongthang ama oiraga su lamdam asida nongmagi chara tanduna hingliba ngami singda natana sinfam kayada leiriba miyoi kanglup kayada yamna chauna chaitheng ama pirakli iramasida impact news ki akhanaba report ama Manipur khakta natana Southeast Asia gi oina khwaidagi chawba thumi chendaba part ma oiriba loktak part asi lamdam asigi sakyeng mingsen oibana natana part asigi akoibada tariba ngami singi hingnabagi yamna chawba lambi mo oiribani part asigi akoibada tariba miyoi singna part asida tangjaduna part asida leiriba makhal makha kaya gi nga phaduna yungi akubata thengang kaya dagi puduna lagdi adubu khangauduna Manipur state khakta natana malem pumbagi oina COVID-19 pandemic asina maram oiraga khangauduna yamna chauna chaitheng ama pirakba asina maram oiraga loktak pata nga phaduna hingjariba ngami singda yamna chauna chaitheng ama pirakli sumaina hana nga yolambase hana di yam nungairame ko hujikna laina asna maram moidana yonbada yam ware yungi leita laira adiki sa isugi ama ma tawbada khoisina khara mateng oijai adubu huji yonba thobai yadrabanina awaba ma oireba thouraga su police akoije tanai adu tanabase akoi adum lole moi lakpada ko adu thengnaraga na lupa samri piu eta hai tiar ka ke eta hai adu thengnadana ba lole adu yam na khudong sa da ba ha tare hujikse yam na waba oireba hoina mingona kaura pire aduga laktraga na adum yairaga adum thamme adu lawbula ga na adum pithoki bangakta admaina tawba asagi somda di nga yonba yadrabanina nga phaba satlaroi haire adudi akoi yamna awaba ma oireba adu namram oiraga Manipur lengang state asida COVID-19 laina laichet asigi anisuba wave asi lakshinanaba haiduna total curfew hoji thamduna honari adubu part asigi masai gonda nga phaduna yungi kup nomjariba ngami singna lengang hoji COVID-19 laina laichet asi lakshinanaba haiduna thamleba curfew asi yamna fawa khongthangni hoji thamliba curfew asi yamna fawa khongthang amani hairagasu part asigi akoibada tariba ngami singi oinadi kokta kut hapa thodo adu thokli ngami sing asigi yenglaga lengangna laina laichet asigi manungda akhanaba thabok thoram kharadi paikadani haina ngami singna thamlagi koi hiji jombam laita dana ngaji amna sokna jik leire jik jonba thure police na koi tan thana dana taure jombam laita dana ngaji jik jaira ga thammi ni sani ngai di laita mina si jondra ga di koi kari chani se kari hai thong khangde taure jo thoba jo amatta yada bi police na koi tan tan la bane na jik si amwana re ba mayam silwen adu kanada no je akoina tarnu je jarkar gi ne leiba emele leiba dai la kai mayam bina su kari mo hanna je ngak trabina koi di kanada no kangda mina dum tan da leire se wara su wana dum khanga lei state asida nongma kangdana COVID-19 laina laichet asina maram oiraga nongma kangdana misimina nariba asina maram oiraga Manipur lengang na ani suba tangkaki oiba total lockdown curfew asi yamna phaba maram ama oiraga su nakalamromda nomagi chara tanjariba maruoina lamdam masida leiriba ngami singna yamna chawba chaithing ama pirakli hiram masida Manipur lengang na
अथुब मतमदा मियेंग अम चंगबिदुना लमदम असिदा लेबा ngamisingi oiba pangba yaba mating pangba matam oirabra haibdu wafam thamjari camera person Biswajit Nangmer Pongoloina Pogdam Jariba Bhakta Tarambam Pek News Naran Saina Kangpokpi District ke Twilang area da mapung oina Tuzang Waichong amasung Selsi village area da mudslide thokpadagi mafam adugi khunja singda awaba oire hairi mudslide aduna law unariba lawbuk yauna chawrakna lam hectare kuntra romgi changda nansinkre hairi mudslide adu Imphal Tamenglong lambi da laiba Selsi village ki marakta Tuzang Waichongi lamlen kondagi haurakibani hairi fibam aduna maram oiraga covid lainagi marak asida law uriba labuk kaya mangkhibagi awaba kaya area adugi miyamda mayoknari hairi fibam aduga mari lainana KSO Twilang block president Inok Kibjenna mudslide adu nongka hena takibana maram oiraga ngasi ayuk anganba pung 3:30 rom tabadagi haurakibani maram asina hiramasigi matangda chapchaba mithieng changduna paikhatpa yaba thabak thoram sing paikhat haina lenga ki meeting chingsilakli. This situation, it is very unfortunate that our Honorable CM has posted in social media that we created this natural disaster instead of searching remedial measures for solving our problem. Here I would like to also clarify a few things, that is, we the people of Twilang area are also against deforestation and poppy plantation. And through this I would like to also share that IT road is one of the oldest state highways of Manipur and the condition is pathetic. So at this point I would like to draw the attention of the government of Manipur to repair IT road at the earliest. Indo-Myanmar border town oiriba more da yum ama amasung godown ama mainatumna chakre lupa lakh kuntraronggi malchang mang takre mainatumna chakraba yum ama di godown adu more ward number 7 hainau makhong laikai da leiba laisang them sana maitaigini mai chakpagi thodok asi ngarang ahing nongyai khar helakpa matamda thokibani more fire service amadi mafam adugi miyamna kanna hotnaduna mai muthatpa ngamkhi adubo sanagi yum ama di godown gi mainatumna chakpana hanki mai adu fire service di miyamna muthat haubadagi thangnaba yumsingdadi sandokhide haujik fawbagi oina mai adu karidagi haurakpano haiba chapchana khangba ngamdrabasu electric short circuit tagi haurakpa oigani hairi thodok adugi matangda laisangthem sanana fongdorakpagi matungina mahaki yum amadi godown mai chakpa aduda yumgi potchai sing sel yauna punna lupa lakh kunthra romgi malchang mang takre hairi nakalamaromda Imphal da leiba fire service headquarter amasung more fire service ki mobile number sing more town manungi mafam chaba mina hek ugadaba yumgi faklang sing da thetpa hauragani haina more fire service ki sub officer S Sailesh Kumar Singh na fongdorakli Bahari yumji han bahoro yumji chakum matamda koi tangkai chalak swai koi fabricate ki number ji call do matamda call ji chatta number more adu gari macha da tawraga koi gi mi ade mathang pau fabricate ki pau ji piro matung pung amarom gi gap si leinei pung amarom gi gap leibana maram kan dai gi yum amaga chaga amaji kan mangam ga do khulong jabdu kitang service ne ka thiengi bana maram ga ani makna tumna ja khare yum gi puchai amadi tv numbi electronics item ai grocery dukan phamjabani grocery gi oba godown amadi yum da godown hoijabani pulap tumna ja khare Masamaki department fauba COVID kiduna staff masing hantha handuna kahallaga education department chahi nauriba mahiroi listing kayabu laina marakta JNV school sing entrance test phamannaba thorang tauriba si khudakta handokpiyo haina desamna lenga ki pukning chingsilakli hiramasiga mari laina na loop asigi office ta paumi singa unaba amada desam gi president and edition na laibaga sida COVID ki ahum suba wave laktuna chahi nauriba angang kayada chaitheng pirakpa yai haibagi warning leadingai Chairak amadi health department na COVID ki ani suba wave wana thengnari ngai chairaka sida education department na COVID laina asi hena sandokna ba thorang tauriba si khudakta tokadabani loinana JNV ge mari lainaba authority na so entrance test asige matam lepada Manipur ge hojik oiriba COVID ki fibam amatta nainaramdana India ge atai state singi fibam khakta yenglaga lepkhiba sisu mainland India na Manipur bu karamba mawongda yenglibage haibadu mayek sengna takli maram asina Manipur lengak na su August 18 Manipur gi tongan ba center nifutareta mahiroi lising kun henba na saruk yaduna pangthokna ba thorang tauriba entrance test asi khudakta mithieng changduna mahiroi khanbagi mawong asi entrance test nattaba atopa mechanism ama puthokpiu haiki
Manipur की लाइव में एजुकेशन डिपार्टमेंट एजुकेशन एस डिपार्टमेंट की मागी डायरेक्टर ऑफिस से कोविड की फिल्म से मरम होएगा मसी की मागी स्टाफ सिंची फजना चुमना मागी काबम थुप चांगो योम काद्रि बनी लोइना अखोई एजुकेशन डिपार्टमेंट ना मसी अखोई शिल्लगा तौरिबा अखोई क्लास 11 नौना अखोई नरान नान हाइदो खिबा क्लास 10 एग्जामिनेशन की पास तौरगा 11 मिंग चनबगी मसी की फिल्म से बोता मसी अखोई ऑनलाइन बेसिस ऑनलाइन तौदोरिने हाइबदी मसी अखोई कनो तौद्रि कोविड की लाइव फिल्म से मरम होएगा मसी एंट्रेंस टेस्ट तौदोरिने क्लास 11 की तोंगा तोंगा स्कूल सिंगी से सिगी फिल्म से लेना क्लास 11 कागदबा महिरों सिंगिना ऑनलाइन तौरे हारगा क्लास 6 कागदबा गानिदा फाइना फिजिकली मैम अखोई एंट्रेंस एपियर तो होंगने हाबिसे मसी खादी लांबा खोंथांगनी हाइ Impact News की वीडियो एडिटर ओइरिबा निंगोंबम जोनी मैथैना वेस्ट बेंगल द बेस तौबा ऑनलाइन प्लेटफॉर्म अमदा पांगथोकपा क्रिएटिव शॉर्ट फेस्टिवल 2021 द बेस्ट सिनेमेटोग्राफी की अवार्ड फंगलखले मोत्सिल्लबा मिंगसेल द टेंटेड मिरर हाइबा फिल्म असिदा जोनी मैथै के लिरिकल रियलिस्टिक ओइबा कंपोजिशन सिंग असिदा अवार्ड असि फंगलकपनी जोनी मैथै इम्पैक्ट न्यूज की वीडियो एडिटर ओइबता नतना ममिंग लैरबा सिनेमेटोग्राफर अमसु ओइरिबनी लोइनना सकनाइरबा फिल्म मेकर रोमी मैथै के फिल्म अयाम्बा जोनी मैथैना एडिट तौबनी हाइरिबा फिल्म असि चटलिबा ऑगस्ट 12 दगी हौगदौरिबा ऑस्ट्रेलिया के मेलबोर्न दा पांगथोकदौरिबा इंडियन फिल्म फेस्टिवल ऑफ मेलबोर्न दा ऑस्ट्रेलियन प्रीमियर उटकदौरिबनी फिल्म असी हानसु इंडियन शॉर्ट फिल्म फेस्टिवल अवार्ड्स 2021 दा बेस्ट शॉर्ट फिल्म मणिपुर स्टेट फिल्म अवार्ड्स दा स्पेशल जूरी अवार्ड कोचिन इंटरनेशनल फिल्म अवार्ड्स दा बेस्ट डायरेक्टर बेस्ट चाइल्ड आर्टिस्ट याउना अवार्ड कयासु फंगख्रबनी लोइनना लाखलिबा ऑगस्ट 12 दा फिल्म असी मुंबई दा बेस तौबा पॉकेट फिल्म्स ऑनलाइन पोर्टल असिदा नौना रिलीज तौनबसु सेम सारिबनी मतंग स्वाइसिदा ब्रेक हम लौजगे ब्रेक की मतुंगदा मालेम अमदी इंडिया के लेरिबा कोविड-19 केस के अपडेट अमदी मणिपुर अमसुंग मालेम की तोंगान तोंगान बा इपाउ सिंह पुदुन लाक्चगे इम्पैक्ट न्यूज पु मिथिंग तादुन लेबियो एडमिशन फॉर्म थाजरे मणिपुर यूनिवर्सिटी कांचीपुर मनाता लेबा टेंपल ऑफ लर्निंग डिग्री कॉलेज की एडमिशन फॉर्म थाजरे प्रोफेशनल कोर्स दा बीबीए अमसुंग बीसीए ने जनरल कोर्स दा बीए अमसुंग बीएससी कोर्स ने लोनेना टेंपल ऑफ लर्निंग टोल की सीबीएसई अमसुंग अथोपा बोर्ड की पास रुप महिरोसिंग येंगनगा क्लास 11 साइंस आर्ट्स अमरी कॉमर्स के मिंजन फॉर्म थाजरे अथुबद मिंचन भेउ अकुप मरोल कॉलेज अमसुंग स्कूल की ऑफिस तक खंबी बेगन नुंगाइरबा पाउ इम्पैक्ट टीवी की सब्सक्राइबर्स सिंगिदमक्ता लाखलिबा ऑगस्ट अमदगी इम्पैक्ट टीवी की अनोवा पैकेज मरी चटनबा हौरगनी पैकेज सिंग अदुदी इम्पैक्ट वैल्यू 300 इम्पैक्ट मैक्स एसडी 380 इम्पैक्ट मिनी एसडी 350 इम्पैक्ट मैक्स एसडी 450 ने सब्सक्राइबर्स सिंग जुलाई 19 माथोय फाउबगी मनुंगा इसा इसागी मरी लेनबा एलसीओ सिंग पाउ फाउना बिदुना पैकेज मरी असिगी मनुंगा अपांबा अमा खनबिदुना काफौनबा निंगसिंगजरी पैकेज असि तांग अनि फाउबगी मनुंगा काफौद्रबदी ऑगस्ट तांग अहुमदगिदी पैकेज यावदबा मरमना चैनल अमता उबा फंगलारोय You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. mayambo amuka hana taramna okcheri bulletin asigi makha taba pau miyam da pizari haukiba pung kunmari da india da covid ke no positive case listing kunthra gi mathakta hengalakhi ngasi laina asidagi miyoi chamri ga kunithoi laikide ngarang amadi ngasi laibak asida laikidabagi masing chap manari miyoi listing kunthra nipan henbana layeng badagi fagalaktuna discharge tauki haukiba pung kunmari da laina asidagi fagalatpagi chang chada marfutara tare dasmik ahum nipan oikhi haujik laibak asigi active case lakh mari listing mari hele कोविड की अपुनब केस क्रोर अहुम लाख 13 हेनख्रे लेखिदब अपुनब मसिंग लाख मरी लिसिंग कुनमंगागा चामगा मरफु 15 सूरे अमदी फगलक्तुना डिस्चार्ज तौखिबगे अपुनब मसिंग क्रोर अहुम लाख 9 हेले नाकल अमरोमदा मालेमगी ओइना कोविड की अपुनब केस क्रोर 19 लाख मरफु 13 लिसिंग कुन हेले लेखिदब मसिंग लाख 99 लिसिंग 98 हेले अमदी फगलक्तुना डिस्चार्ज तौखिबगे अपुनब मसिंग न क्रोर 19 लाख अमा लिसिंग 9 हेनख्रे
Awang Nongpok lamdamda coronavirus ki mami chawna tari lamdam asomgi oina asamna apunba positive oiba mi lakh manga lising humfunipan ga chaniga yankhai taret yauduna khwaidagi sokhallaba state oiri active case na lising taranithoi ga chamri ga kun mapan leiri Tripurada laina asigi apunba case lising humfutara mapan ga kuntaruk yaukre active case na lising ahum ga chamaga mari yaukre Arunachal Pradesh ki oina apunba case lising nifunipan ga chamnga ga humfu manga yaukre active case na lising ahum ga chamnga ga nipan leiri Meghalaya gi oina coronavirus ki apunba case lising humfu manga ga chamapan ga kuntra mapan yaukre active case na lising manga ga chanipan ga nifum doini Nagaland da apunba case lising kunipan ga mari yaukre active case na lising amaga chahumni Mizoram state da apunba positive case lising nifu ga chamaga taramathoi yaukre active case na lising taranithoi ga chahum ga tarataruk amadi Sikkim state na coronavirus ki apunba positive case lising kuntaruk ga chanipan ga marfu yaukre active case lising ahum ga chahum ga kunhumdoi leiri Central Board of Secondary Education CBSE na Class 10 Examination 2021 gi result makhoi gi official website ta lauthokre examination asigi overall pass tawbagi chang chada marfutara mapan dasmik sinomari oiki chahi asida punna candidate lakh kun lising marfutara taret ka chamaga kunipan thabada candidate lakh kun lising humfutara taruk ka chamapan ga marfutara taret pass tawki mahairoi sing asina makhoi gi result website cbsceresults.nic.in digilocker.gov.n amadi umang web tagi yengba yagani hairi panba yabadi CBSE na lauba class 10 gi exam asi chahi asigi haukiba May 3 da pangthokani haina tawrambadagi COVID-19 na pangthokpa yadana cancel tawduna promotion pikibani Lamfel da leiriba RD Wing Complex asi fibam chadana leiba kuirabasu ngasi fauba mari leinabasing na mityeng changdabana khudong chadaba kaya mayoknari State Family Welfare Training Center su oibatanatana haukiba chahi Englising aniga kundagi COVID-19 gi laichat Manipur da yaurakpadagi hauraga ngasi fauba COVID Care Center oiduna lakiba RD Wing Complex asi nong khara hek chubaga ising thumjinduna leikhom leinang marakta leiri COVID Care Center oibagi mathakta vaccination Center amadi COVID-19 testing center oiduna haujik leiriba COVID-19 laichat asida maru oiba thaudang lauriba mafamni oiriba fibam asigi matangda mamangda su impact news na akhanana pau semduna mari leinaba singi pukning chingsinki adubu ngasi fauba thabakta onthokpa leitri nongju tha oibana mafam aduda duty tariba staff amadi ana ayeki mari leinana lakliba singda achauba khudong chadaba kaya mayoknaduna leiri Lakliba August 15 Independence Day ga mari leinana checksin thaurang laukhatpo oina ngasi District Police Imphal West na Wahengbam Laikai Governor Road Kakhulong amasung Masjid Road ta thiba humbagi thabak chathakre SP Imphal West ki mityeng makhada DSP CDO Imphal West Y Kisorchan maitei na luchingba CDO team amadi City Mobile CDO team na ayuk pung 8 makhai taba matamda ahanba oina wahengbam laikaida leiba yumthong humfutarada thiba humbagi thabak chathaki maduda bail out yauna mioi chamaga tararom verified tauki thiba humba adugi makha chatharakpa oina ayukpung nipan makhai taba matamdagi Governor Road Kakhulong amasung Masjid Road ta chathakiba aduda mafam adudagi yum chamagi mioi chahumga kunthra verify tauki Tokyo Olympics ta men's hockey da Indiabo Belgium na maithiba piki oi hockey stadium north pitch ta sanakiba semi final match da Belgium na Indiabo panzil manga ani da maithiba piramkhibani semi final asigi ani suba match ta Australia amadi Germany anina ngasi nungthil pung 3:30 taba matamda lamba tawnaragani aroibada bulletin asigi headlines samuhan amyamda thamjari COVID lainadagi ngakthoknaba thamliba total curfew asi afaba khongthang oirabasu nongmagi suraga chariba mioi singdadi chauna chaitheng piri Kangpokpi district ki Chwilang Tuzang Waichong amasung Selsi village ta
Mudslide thokpadagi khunjasing chawna awaba mayoknare lam hectare 30 romgi changda nansinkre. JNV School Singh Entrance Test Pangthoknaba Education Department at Thaurang Tauriba si COVID laina hena sandokhanaba Thaurang ni haina desamna maral sirakli. Amasung India da COVID ki anoba positive case lising kuntra ki mathakta hengalakre laina astagi mioi chamri ga kunithoi laikide fagalapagi changchada marfutara tare 10.9 oikhi. Matang swai sida bulletin asilo sinjare Manipur amasung malim gi tongan ba mafam sing da thokliba ipau sing da mak impact news